ngasi ayuk angan banung alamdai pung ani minit 15 tarakba adwaida kulai matik sana paiba kuki lalubu singna Bisnupur district ki Fogak Sau Ikai police station akwanba kokta Moirang Turel mapan ward number 7 amadi 8 kilo na mafam singda nongmai kapsin dona attack chathabada mahiroi ama Manipur police ki commando ama laikidre amana shoklai laibak tiba thogdo adu da laikidraba miyo adudi mayangbam rigi sahi 18 apokpa M Ibom Sakawi kwakta Moirang Turel mapan ward number 9 dagine mahak Moirang multipurpose higher secondary school da class 12 arts tamliba mahiroi ni mahak yet thangba pambom da nongmai maru ama palaga fogdorokduna segrakta nongmai maru adu sankibani aduga misham aduna yet thangba makuta shopane thaudo asigi matang da laikidraba mayangbam riki gi makura mayangbam brozena tom tv da fogdoropagi matungina ngasi ayung nongalam dai pung ani ga minit 15 tarakpa adwaida kwakta Moirang Turel mapan ward number 9 gi nongsuplom da leiba Fansan Fai Koki lom dagi nongmai round kya kappa horopatagi laikai asida leiba mioi singma fam adu thadokuna sentoknaraki Tungda Shanatong the Labor Relief Camp Tamna Senarki Maduda Mayangbam Riki Haribamio Ashi, Kwakta Ward number 8 Muslim Leka Gimanaka Labor Rice Mill Amagimamang the Kukila Lobusing the Kaptropa, Nongmay Maruna Pan, but the Gima from Adumakta Lake Kidamani. Nasi Toli Batogo, Si Kwakta Ward number 7 Amashung 8 and Gilona from that Tokoni, Mafamasi Muslim Purup Singna Kundaba from the Hainasu Mahana Makataki. I saw a Tumagalarambani, I Moise, I Nupi, I Pigli Bangang, Isa Humamaga, Moise, Aina Hotoga, so I told a Kitang Sapagato was a gamma, Noise Chelhoro Zaga, some Naxal and High Batagi, Moise in Hoto, Kanda, Tabasida, Moise, Mary Chatna Basida, I was a kiss, Lady Bangang, and a quiet Tung Tang Mani Tang Hobani. Tangobasida Aquina Mazi Attation City, Kogi Chandongi relief camp se Yogre, Habitagi, Mazi Yok, they have the Aquina Mazika Maitori no Nativa, some Horapani. Thaudo Sigi Makatarapa, you Puntarakra Helapa, Adwaidagi Holdun State Force ki combined team Singa, Kuki Lalobu Singa, Kwakta Mairang. Turel Mapan ward number 9 gi maning lobukta akan bamong da kutong na kre kutong na ba adu da kukila loba singi mai kai gi mioi ahum mari aso open mi simina tolamba yai haina panari asi asang open gi mayam sipai jing jena khoi imang da tori mamong ma tong do khoi gi maitai nupi bhawa da nupi angang khak na chai bai da na bam then na mi ji ha na gi tupagi mata gum tori ba je kukila loba singi mai sang phong na sang ai ba je khoi khodi man loi na ma khang na ba pham ni akhoi na moi se tat na ba kan na thingjabani adu moi na nam khai ra khoi je sai na pura ga ma gi ku put sina ne la ga mi asok apan su yam na yawe ba moi na ngam na ba hon na ba nupi angang da ba tau hai da ba thabak nupi gi masa ma u pai ra ga in ba in thu ra ga moi na ngam na ba honai sai na kan na phu da na moi na khoi tan tang khai Asam rai phanje sungsam thambira moi sentren ja amata pamjadre Ngarang ahing pung ama makairom tabadagi leptana kuki lalobu singa kutong narakpada Manipur Police ki commando personnel amasu kokta nongmai meru na panbadagi lekitre kuki lalobu singa attack lekidraba Manipur Police commando adudi Pukram Ranabir atopaming naubo sahi kuntramapan kawi mag ani shuba IRB dagi commando de attest toraga layune hari maki yathang banagi matakta nongmai meru ama palaga nongmai meru adu kok manungda sangkibani thaudo asing asin numidang wairam pung taruk makairom taba atai da thokibani thaudo adu da sholaba Pukram Ranabir District Hospital Bisnupur da numidang wairam pung tare lom taba da pukatuna laikanaki adubu pibam lurakpana Imphal da laiba hospital amada pukalakgi lambida laikidabani hairi